ꯇꯧ ꯀꯩꯗꯧꯔꯤꯅꯣꯅꯦ ꯁꯨꯝ ꯐꯝꯃꯝꯃꯤꯅꯤ ꯀꯃꯥꯏ ꯇꯧꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯇꯧꯐꯝ ꯈꯪꯗꯅ ꯁꯤ ꯐꯝꯃꯝꯃꯤꯅꯤ ꯁꯨꯝ ꯀꯩꯅꯣꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯉꯔꯥꯡ ꯕꯥꯁꯧꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯂꯤꯕꯅꯦꯕꯀꯣ ꯋꯥꯔꯤꯁꯦ ꯒꯦꯡ ꯑꯅꯤꯈꯛ ꯂꯩꯌꯦꯕ ꯈꯪꯕ ꯍꯧꯖꯤꯛ ꯒꯦꯡ ꯑꯅꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯒꯤ ꯋꯥꯔꯤꯅꯦꯕ ꯁꯦ ꯇꯧ ꯋꯥꯔꯤꯁꯦ ꯑꯩ ꯂꯤꯔꯛꯀꯦ ꯇꯧ ꯑꯝꯇ ꯇꯥꯕꯤꯌꯨꯀꯣ ꯇꯥꯒꯦ ꯍꯥꯏꯌꯣ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ Boss, boleh. ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯔ ꯈꯟꯅꯁꯤ ꯌꯥꯅꯤ ꯁꯣꯝꯅ ꯉꯥꯛꯇꯪ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯒꯦꯡ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯑꯃ ꯈꯟꯕ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯧ ꯇꯥꯏ ꯂꯩꯔꯦ ꯑꯥꯏꯗꯤꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯒꯦꯡ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯍꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯒ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯛ ꯂꯦꯝ ꯊꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯥꯁꯤꯟꯁꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯒꯦꯡ ꯑꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ Oi, nang phơi bro, thô. Cái này cái gì Pù đi bộ thô đồ ta na. Đi đâu xí? Subscribe tàu với không? Tàu đi xí. Tàu đi nè. Đâu xí? cái gì mà tao cái gì cái gì mà ôi bia này Xin khởi cái mong là con chỉ là subscribe tàu thôi. Cái gì đang subscribe tàu rồi kìa. Hello. Cái đó là con chỉ subscribe tàu đấy gì? Tàu cái đó tàu rồi sao? À, chú tàu đi mua đâu? Đất cho mình nằm ngang vào lần này. Bọn cái tàu quay đi đi. Đó. Another one. Oi, xin ông cái đâu nè? Coi channel bộ subscribe tàu gì? Cái này ma mắc này, cái channel bộ subscribe tàu vẫn tích vẫn nằm. Mà xin bao tiêu không? đó đi cái gì này bộ đang unsubscribe tao nhắc chết nó ơi mà sẽ thắp bằng rồi Chính là cái bắt chước. boss sih kemarin tahu saya benar cái channel bộ subscribe tàu gì dan tiêu này mà. ini mami nó tahu kok Yes, boss. Machine bro. Masih siwa dia. xin ơi ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏꯁꯨ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯁꯤꯟꯅꯅꯤꯡꯗ꯭ꯔꯕꯗꯤ ꯊꯨꯅꯃꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒꯦꯡ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯒ ꯑꯗꯣꯝꯕꯨ ꯊ꯭ꯔꯦꯇꯟ ꯇꯧꯒꯅꯤ madi like comment share ꯇꯧꯗ꯭ꯔꯕ